ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯜ एपिसोड ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗꯒꯤ आर्टिस्ट ऑफ मणिपुर मिंगोइना पंजरबदा तोंबी थोइदिंगजम अदुगा आइना यामना नुंगसीना पाबुंग हाइना कौजब पाबुंग बुसु खुरुमजरी अखोइना ngasiगी प्रोग्राम असि जहीगी लोइरक्पा किसु ओइना स्पेशल अदुगा हैप्पी न्यू ईयर गी लाकपसिदा स्पेशल एपिसोड ओइना सिंजबनी अदुगा पाबुंगी मपुक नुमित तारीख अमा डिसेंबर दा लाइख्रे पाबुंगी इपुक नुमित सिदा अखोइ लाइब्रेरी ऑफ मणिपुर गी अहानबा अखोइना आर्टिस्ट ऑफ मणिपुर ऑनर तौजा बदा पाबुंगी आर्ट हिली बेल हाइरिबा पाबुंगी ओरिजिनल आर्ट से पाबुंगी बैकड्रॉप तसु लैरे अदुगा आइना पिक्चर से अमतंग उच्चरके मसी अखोइना पाबुंगी आर्ट पु ऑनर तौजबा ओइना अखोइ लाइब्रेरी ऑफ मणिपुर ना जर्नल फोंगजबनी मसीना ऑनर तौबसिना अहानबा ओइना अखोइना पाबुंगबु वेलकम तौजरी शो सिदा अदुगा नोलोकपा उच्चरी अदुदी अहानबदा पाबुंग आइसु टेक्निकली यंगबिरिबा पुमनमकना सखोइगी ngasiगी पाबुंगा अखोइ ngasi तौदोइसे हार्ट टू हार्ट कन्वर्सेशन यामना पाबुंगी मरमदा अदगी पाबुंगी आर्ट की मरमदा एनीथिंग अखोइना पाबुंदगी खोंजेल द हाइतारे को खंगजबा याबा मसीगी अपॉर्चुनिटी सी लौमिनसी अदुना यंगबिरिबा पुमनमकनासु मिनिट अमतंग लौबिरगा सोशल मीडिया दा शेयर तौबियो आइनासु टेक्निकली अमतंग चेक तौजगे अदुगा शेयर तौजगे मसी तौरिङैसिदा पाबुंगना अखोइ मयामदा पाबुंग कमाइन तौबिरी अदगी पाबुंगी मरमदा अखोइ मयामना पाबदा खंगगसु पाबुंगी अंगांग ओइरिङैदगी हौरकपदा हाइतारे मदुदगी हौरगा पाबुंगना अमतंग अखोइगी प्रोग्राम से हौदोपि अनि तगचरी आयापु मसिगी सोसिदा जोहम बिबगिदमा आइजी अंगांग ओइरिङैदगी अदुम खरा ड्राइंग पेंटिंग जी सुम पामजरई अदुदा कमाइतो पामपि हाइबजी मतमदि ओजागा लैबलते इसा इतुमने पामजबनी एप्टीट्यूड हाइ तारे अमरोंदा हारगति अदो अखोगी उमिनबा इचिनाव नि मरक्तगी ख्वाइदगी अहलोइबा लैगिद्रे अखोगी याम्बा हंदु माजु दुम खरगई येपजे माने येपजे अखोई ह्यूमन फिगर दे येकनी मुंगना सानागुंबा करगमदि सुम येकबा मादि फजना मयादा सो तौनबा येकबना तजानी दा आइना हेना पामजलुदना मोय मनाक्तगा सुम भंजबदा मागे मनाक्तंगा मा आइजु पसी मी ओइना थोरपदुदा लाइन ड्राइंग दा मी ओइना सुम थोरपजी आइ पामजरदना आइ वन थोरपा आइ वन वेदा चेबदा सुम परि खरां फोटपा हाइतारे अदुदा नुमाइला सुमाइजु इंटरेस्ट दुम लैबा होगरे खजिक पिसापि गई वानी यामना याम पिने यो तई ओम मरी का सुबतवागी वानी just scribbling tौबो केनोनी अदुदा सुम तोरपजदा प्राइमरी अखोइगी युमददी अखोइ आइबु पोपीबा पाइबुंगजी जनोस्थोन स्कूल की असिस्टेंट टीचर इन मैथमेटिक्स लोबो मागे अंक की सब्जेक्ट निना यामना डेफिनेट ओइबा एग्जैक्ट ओइबा पोट 2 plus 2 is 4 काइबगी सुमदा आर के दिखितना मु फाक लाइनबा आर के दी इमेजिनेशन सुम चकी बनिना मदुई मोंद मैथमेटिक्स याम हाइते अरिथमेटिक्स याम हाइते अंकजी मान तो यदना आइना सुम खंजबदा प्राइमरी स्कूल दा तमक कानदि चाही अहम मरी का चलपदा प्राइमरी स्कूल तमक कानदि आइना सुम पेंसिलना चेजेरमदा सुम या खरा मुना येक कानजिदा कुशन गिबन मामा फ्लैट पेपर जिदा अदगी मुन येक्तबा अमुबा सरुक लेहौजे तुंगलप मामा सुमाइना something like dimensional effect ama sum automatically thorpa aduda sidi chezi aina kari kari imagination da taw boy wani
ꯑꯃꯝꯕꯁꯤꯅ ꯀꯨꯊꯒꯤ ꯃꯥꯟꯕ ꯑꯗꯩ ꯑꯉꯧꯕ ꯂꯩꯍꯧꯔꯤꯁꯤꯅ ꯇꯣꯡꯈꯠꯂꯛꯄ ꯃꯥꯟꯕꯒꯨꯝꯕ ꯁꯨꯝꯕ ꯂꯩꯕꯁꯤꯗ ꯁꯨꯝ ꯍꯩꯅꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯁꯦꯝ ꯀ꯭ꯂꯥꯁꯇ ꯇꯝꯃꯤꯟꯅꯕ ꯑꯃꯁꯨ ꯃꯥꯁꯨ ꯂꯥꯏ ꯌꯦꯛꯄꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯄꯅꯤ ꯃꯥꯗꯤ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏ ꯌꯦꯛꯄ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯆꯗꯦ ꯆꯨꯝꯅ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯗꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯆꯍꯤ ꯀ꯭ꯂꯥꯁ 3 ꯇꯝꯕ 마주 좀 밤저바 어두마이나 밤저바 하이들이 액다 수티니 미시 마주 렉때 좀 하나봐 아주마이나 아이주 많이 좀 허우저럭거니 아다 어디야 거이랑 마담다 포토 지ям 컴절래 거이랑 다즈말기 포토금바 아다 람렉치머니 포토가지 마담다 거이 무슨 잡아 마팡니나 마니푸르지디 어두마주 컴절래 좀 아이 원 컬렉션 좀 떠줘봐냐 포토 모자 ताजमहल की ममाइद अखोइना साजार मयामना उनबी उरिबजी माइदि थोंनाउजी थोंजी जस्ट डिप्रेस तौतो चपली हदोप यादबा ताजमहल की फैसरसिदा अखोइना उजबा कांदा अदेदि ताजमहल की ngसागी सेडिंग दा येकपदा खितंग मम्मगा कुसनिबा मामा याउदबा सरतर को तुदोलपा माजी ताजमहल की द पीरिबा थोंग मांबा थोंनाउ मांबजिंदो अदु यम चानरबो उसमाना ताजमहल की कनोगाजी येकदा छानै अखोई मानबा लायक बै मुंदगी थोरपा अखोई मानबा क्लास बेनी हुजुपुदि लाइगेद्रेमा मार्क्सु यले बारी सुम नुआइना सुम सानबाइदुनी अमरोमदा कनो अखोई अंगांगनी सानगुम्बा चामानै कै थोदोपा कंपटीशन की वाफम गन नत्तबदा सीजीएम होइना तौदा सुम सानबदगी अदुमाइ सुम होरपनी अदा आइजी अदोमने इंटरेस्ट खरा लेजगिदना लायकपदा सुम खजी पुचनिबा अदना अखोई मरोइना कोई युमदी लमजाउ मयादा लेबनी अदना सहीगी थोरैबा सीजनगी फेस्टिवल मयामजी अखोई याम नंगना खोंजु ताय अदुगु उजुदु मई थोंगदा आंदोपदा अखोई रजद्रागुम्बा यावसंगुम्बा कगुम्बा जाय अया मना यावजदी मधुगी दिदे सुती नेदना युमदा दुम लायकता छलै लैबद लायजी सुम येकपजेगदी अकोयबदा लेरिबजिदि थदना अरुबा का तवलति जसे प्ले वेदा सुम तोबनी अदना खिदम मम्मी तारपदा नुआयरा हराउद्रा याम फजरे का इतुम खंजब जानिदा मींदी फजरे का हाइदा जाने मरोदा अदगी पुरगा थाबन्य थरोसी हे वर कोई रिएक्शन गुम्बा अदगी नसगी सेटिंग होइना कोई वागी मरतगा थोरपदु somehow I the relationship amasum leibagum sum to I madu khangjeru ponte I sum feel to the one wakan ai sidi yam nuaine jara yekagi skills book da koi boy yam yek dan tawi ada aida koi mamang da leiba muru panginda nongalaga ina mu purga yemo ai yek padi ngarang kaina phajadra kaina hanne no adu moidi थोदोना मोयदि फजे पोंते तो फजे का हराव द युम नो चेलागा मदया मोयजिया मोना मथोय कागिदना ये तंग आई फजे खंजबनी को मोयदि क्रांदर फजे हाइबलति अदुला अद हराव जदना इन सुम मखा जुम चथगी अद पाबुंगना अहमबद येक बाहुकी बसे करी मीडियम दा येक बाहुबीके मीडियम द पेंसिल या हमबैदि पेंसिल दा pencil and paper simply the notebook kumbamda use sit podum yawi payeti bonida labeling to ba itare maramda thozona madu jibit to gama to ge wa phama sura le jebonte yamna thada legre ko to jar pai bani sumaina lai pai da ai kitang haire didi haire haibadi ai sagi flat surface da dimension manba atunga ko kitang thorakpudo maduna primary ai attractive point amani haijabata flat da bana imaginary approach thorakpudo layak pajidi imagination yatani wakalla bahata lebanina adagi dum legibra le ai khanjai masi adagi tha nung kare ba koi bi leba anakpuda leba yam tham thirudraga ju ai compound gi
ꯊꯪꯅꯕ ꯌꯨꯝꯗ ꯊꯪꯅꯕ ꯋꯥꯄꯟꯗ ꯂꯩꯔꯛꯇ ꯆꯠꯂꯒ ꯁꯨꯝ ꯎꯕ ꯃꯆꯥ ꯃꯆꯥꯁꯤꯗ ꯁꯨꯝ ꯏꯟꯇꯔꯦꯁꯁꯤ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯂꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯎꯖꯔꯛꯄꯅꯤ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀꯅꯤ ꯁꯨꯃꯥꯏꯅ ꯀꯥꯏꯖꯤꯡꯗ ꯑꯩꯒꯤ ꯑꯦꯗꯚꯥꯟꯁ ꯁ꯭ꯇꯦꯖ ꯑꯣꯐ ꯃꯥꯏ ꯂꯥꯏꯐ ꯁꯤꯗꯁꯨ ꯑꯣꯏꯅ ꯂꯥꯏꯔꯤꯛꯀꯅꯤꯁꯤ ꯀꯩꯗꯧꯅ ꯁꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯛꯆꯕ ꯁꯥꯟꯅꯕꯅꯤ ꯃꯥꯔꯕꯣꯜ ꯁꯥꯟꯅꯒꯨꯝꯖꯥꯅꯤ ꯑꯃꯔꯣꯝꯗ ꯈꯨꯂꯣꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯖꯔꯛꯄꯅꯤ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤ ꯏꯁꯄꯤꯁꯦꯜ ꯀꯩꯅꯣꯒꯨꯝꯕ ꯑꯦꯇꯦꯟꯁꯟ ꯀꯅꯥꯝꯇꯅ ꯄꯤꯕꯤꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯀ꯭ꯂꯥꯁ ꯑꯩꯅ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯂꯦꯚꯦꯜꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ 50s ꯌꯧꯔꯛꯄ ꯀꯥꯟꯗ ꯑꯩꯗꯤ 1936ꯗ ꯄꯣꯛꯆꯕꯅꯤ ꯑꯩ ꯀꯩꯅꯣꯁꯦ 1936ꯗ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯤ ꯂꯥꯛꯀꯗꯣꯔꯤꯕꯅꯤ 42ꯗꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛꯄ ꯇꯁꯦꯡꯅ ꯐꯣꯔꯃꯦꯜ ꯂꯥꯏꯔꯤꯛꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯠꯂꯒ ꯇꯝꯖꯔꯛꯀꯗꯣꯔꯤꯁꯤ ꯑꯗꯨꯅ 1942ꯁꯤ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯕꯣꯝ ꯇꯥꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯥꯒꯦꯝꯄꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯂꯩ ꯃꯩꯇꯩꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯤ ꯂꯩꯕ ꯗꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯠꯄ ꯀꯥꯟꯗ ꯑꯇꯤꯌꯥꯗ ꯁ꯭ꯀꯥꯏꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯇ ꯄꯥꯛꯄ ꯏꯔꯪ ꯏꯔꯪ ꯂꯪꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯒꯤ ꯖꯄꯦꯅꯤꯁꯀꯤ ꯃꯌꯥꯝꯁꯦ ꯉꯔꯪ ꯉꯔꯪ ꯉꯪꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯎꯔꯒꯁꯨ ꯃꯣꯏꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯟꯅꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯌꯥꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯐ꯭ꯂꯦꯖ ꯇꯧꯕꯖꯥꯠꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯖꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯖꯨꯔꯤꯗꯒꯤ ꯂꯦꯞꯄꯒ ꯆꯦꯞꯊꯔꯒ ꯌꯦꯡꯉꯦ ꯃꯊꯛꯇ ꯉꯔꯪ ꯉꯔꯪ ꯃꯈꯣꯟꯁꯤ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯅꯤꯜꯅ ꯑꯗꯨꯝ ꯅꯤꯜꯂꯦ ꯃꯈꯣꯟꯗꯨ ꯌꯥꯝꯅ ꯑꯃꯛ ꯄꯥꯏꯕꯅ ꯅꯤꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯟꯅ ꯇꯥꯔꯤꯗ꯭ꯔꯥ ꯑꯩꯅ ꯈꯟꯖꯕꯗ ꯃꯊꯪ ꯃꯊꯪ ꯂꯣꯟꯕꯗ 5-6 ꯂꯣꯟꯅꯕ ꯃꯥꯜꯂꯦ ꯑꯩ ꯉꯝꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯆꯥꯁꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯃꯁꯤꯗꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯆꯤꯌꯨ ꯀꯥꯏꯗ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯤꯕꯝ ꯆꯤꯌꯨꯗꯨꯅ ꯕꯣꯝ ꯊꯥꯗꯕꯗ ꯐꯒꯗꯣꯔꯤꯕ꯭ꯔꯥ ꯐꯠꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯟ ꯆꯦꯜꯂꯦ ꯃꯩꯇ꯭ꯔꯝꯗ ꯂꯥꯟ ꯆꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯔꯣꯗ ꯑꯁꯣꯝꯗ ꯍꯥꯏꯊꯔꯒ ꯂꯥꯟ ꯆꯦꯟꯕꯁꯤꯗ ꯂꯥꯟ ꯆꯦꯟꯕꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯈꯣꯡꯅ ꯆꯠꯄꯖꯥꯠꯅꯤ ꯑꯗꯨꯝ ꯒꯥꯔꯤ ꯅꯨꯡꯂꯤ ꯀꯥꯝꯇ ꯂꯩꯕꯁꯦ ꯅꯠꯇꯦ ꯑꯗꯨ 42ꯁꯤꯗ ꯃꯦ 10 42ꯁꯤꯗꯗꯤ ꯈꯨꯔꯥꯏꯗ ꯕꯣꯝ ꯊꯥꯗꯕꯁꯤ ꯇꯥꯕꯅꯦ ꯃꯣꯏ ꯃꯥꯟꯗꯣꯞꯀꯥꯇꯣ ꯂꯣꯏꯅ ꯀꯥꯏꯗꯅ ꯆꯤꯡꯉꯒ ꯇꯥꯗꯅ ꯇꯧꯗꯅ ꯇꯧꯋꯦ ꯃꯗꯨꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯥꯡꯕꯨ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯕꯣꯝ ꯇꯥꯕ ꯃꯇꯝꯗꯁꯨ ꯃꯣꯏ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯈꯨꯗꯛꯇ ꯌꯨꯝꯗꯤ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯃꯩꯇ꯭ꯔꯝꯗ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯗ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡ ꯊꯣꯛꯄ ꯂꯩ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯩꯈꯣꯏ ꯂꯩꯕ ꯀꯥꯟꯁꯤꯗꯗꯤ ꯁꯣꯝꯗ ꯌꯨꯝ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯍꯜ ꯑꯃ ꯂꯩ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯤꯅ ꯍꯥꯏ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤꯒꯤ ꯂꯝꯕꯤꯒꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤ ꯌꯥꯝꯅ ꯆꯠꯄ ꯊꯦꯡꯅꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯂꯥꯛꯀꯤ ꯐꯣꯔꯁꯦꯁꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯄꯅꯤꯁꯀꯤꯁꯨ ꯁꯝꯇꯥꯏꯝꯁ ꯅꯦꯒ꯭ꯔꯣꯒꯁꯨ ꯆꯠꯄ ꯑꯗꯨꯝ ꯎꯏ ꯑꯩꯈꯣꯏꯅ ꯍꯪꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯗ ꯉꯛꯆꯔꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯣꯛꯈꯤ ꯑꯩꯈꯣꯏ ꯂꯥꯟ ꯆꯦꯟꯕꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜꯗꯦꯁ ꯕ꯭ꯔꯗꯔꯒꯤ ꯍꯦꯛ ꯊꯪꯅꯕ ꯖꯂꯁꯈꯤꯑꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯜꯁꯤ ꯃꯇꯝꯗꯨꯗ ꯅꯥꯔꯛꯇꯅ ꯇꯥꯏꯐꯣꯏꯗ ꯅꯥꯗꯅ ꯃꯥꯁꯤ ꯃꯩꯇ꯭ꯔꯝꯗ ꯁꯤꯈꯤ ꯌꯥꯝꯅ ꯂꯥꯏꯕ ꯇꯥꯏꯐꯣꯏꯗ ꯑꯗꯨꯝ ꯀꯟꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒꯨꯂꯤ ꯃꯇꯝꯗ ꯑꯦꯝꯕꯤ ꯒꯨꯂꯤ ꯑꯅ ꯑꯅꯧꯕ ꯑꯃ ꯆꯥꯏ ꯃꯗꯨ ꯏꯝꯐꯥꯜ ꯇꯥꯟꯅ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯩꯒꯗꯧꯕ ꯑꯗꯨꯁꯨ ꯐꯪꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯏꯔꯥꯡꯗꯨꯗ ꯃꯌꯥꯝꯁꯦ ꯃꯀꯥꯏ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯨ ꯑꯗꯨꯝ ꯂꯥꯟ ꯆꯦꯟꯕ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯖꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯏꯝꯐꯥꯜꯗ ꯘꯔꯤꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯘꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯏꯝꯐꯥꯜꯗ ꯌꯧꯔꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯈꯥꯒꯦꯝꯄꯜꯂꯤꯗ ꯂꯩꯔꯝꯃꯤꯕ
ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗꯨ ꯑꯃꯨꯛ ꯇꯣꯏꯅ ꯁꯨꯃꯥꯡꯈꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤꯁꯤꯅ ꯈꯨ ꯌꯧꯅ ꯍꯧꯔꯝꯃꯤ ꯌꯨꯝꯖꯥꯎꯈꯛꯇꯨ ꯐꯂꯥꯡꯒꯁꯤ ꯎꯔꯤ ꯀꯥꯗꯅ ꯌꯦꯠꯂꯗꯅ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯃꯃꯝ ꯂꯩꯕꯅꯤꯅ ꯄꯨꯈ꯭ꯔꯤꯁꯤ ꯊꯝꯕꯥꯜ 19 ꯄꯤꯛ ꯊꯟꯅ ꯁꯥꯠꯇꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯑꯗ ꯑꯉꯛꯄꯅ ꯐꯖꯈ꯭ꯔꯕ ꯃꯆꯨ ꯒ꯭ꯔꯤꯟ ꯑꯦꯟ ꯑꯣꯔꯦꯟꯖ ꯑꯗꯒꯤ ꯄꯤꯡꯀꯤꯁ ꯑꯣꯏꯕ ꯀꯔꯝ ꯃꯌꯥꯝꯅ ꯁꯥꯠꯄꯁꯤꯗ ꯌꯥꯝ ꯃꯪꯗ ꯎꯕꯗꯨꯅ ꯑꯩꯈꯣꯏꯅ ꯎꯏ ꯃꯇꯝꯗ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯀꯂꯔꯒ ꯐꯣꯝꯒ ꯈꯔ ꯄꯥꯞꯇꯅ ꯍꯧꯖꯔꯛꯄꯅꯦ ꯀꯔꯤꯅꯦ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯨꯛ ꯂꯥꯎꯕꯁꯤꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒ ꯑꯩꯉꯣꯟꯗ ꯗ꯭ꯔꯤꯝꯂꯦꯟꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏ ꯑꯗꯩꯗꯤ ꯈꯤꯇꯪ ꯁꯦꯇꯜ ꯇꯧꯔꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯈꯔ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯟꯂꯣ ꯑꯩꯈꯣꯏ ꯗꯗꯥ ꯑꯍꯟꯗꯨꯒꯤ ꯃꯥꯒꯤ ꯇꯩꯃꯁꯤꯒꯤ ꯃꯧꯄ꯭ꯋꯥꯁꯤꯡ ꯊꯣꯛꯄ ꯑꯃꯅ ꯑꯩꯁꯤ ꯖꯣꯏꯀꯨꯃꯥꯔ ꯍꯥꯏꯅ ꯃꯥꯅ ꯏꯝꯐꯥꯜ ꯑꯥꯔꯠ ꯁ꯭ꯀꯨꯜꯗ ꯅꯪꯁꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯗ ꯑꯩꯁꯤ ꯄꯨꯕꯤꯕꯅꯤ ꯃꯇꯝꯗ 1950s early 50s 53 ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯅ ꯄꯨꯔꯒ ꯑꯩꯒ ꯁꯥꯃꯣ ꯍꯟꯖꯕꯝ ꯁꯥꯃꯣ ꯁꯔꯝ ꯍꯥꯏꯕꯁꯤꯗ ꯑꯣꯖꯥꯅꯤ ꯑꯣꯖꯥꯗꯨ ꯑꯥꯔꯇꯤꯁꯅꯤ ꯏꯃꯤꯅꯦꯟꯠ ꯑꯥꯔꯇꯤꯁꯅꯤ ꯑꯗ ꯃꯥꯅ ꯑꯩꯁꯤ ꯄꯨꯁꯜꯂꯒ ꯌꯦꯡꯍꯜꯂꯤ ꯑꯩꯅ ꯌꯦꯛꯄ ꯀꯔꯤ ꯑꯗꯨ ꯈꯔ ꯌꯦꯡꯍꯜꯂꯤ ꯑꯩꯅ ꯈꯣꯔꯤꯌꯣꯒ꯭ꯔꯥꯐ ꯃꯗꯨ ꯏꯟꯇꯔꯦꯁ ꯂꯩꯅ ꯑꯩ ꯄꯨꯕꯅꯤ ꯍꯩꯔꯦꯅ ꯄꯨꯕ ꯅꯠꯇꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯌꯥꯍꯜꯂꯝꯕ ꯑꯣꯖꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯒ ꯁꯥꯃꯨꯁꯤꯅ ꯍꯔꯥꯎꯗꯅ ꯑꯩ ꯅꯪ ꯌꯦꯛꯀꯗꯧꯅꯤ ꯀꯥꯏꯅ ꯃꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯏ ꯑꯗꯨꯁꯨ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯌꯨꯝꯗꯗꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯩꯅꯣꯗ ꯋꯩꯁꯅꯕꯤꯖꯝꯒꯤ ꯀꯩꯅꯣꯗ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕꯗꯨꯁꯨ ꯑꯪꯀꯒꯤ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯔꯣꯝꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯄꯥꯡ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯥꯗ ꯁꯨꯝ ꯇꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯥꯖꯅꯤꯡꯕ ꯑꯗ ꯑꯩꯅꯗꯤ ꯑꯅꯤꯁꯤ ꯀꯟꯐ꯭ꯂꯤꯛꯇꯤꯡ ꯀꯩꯅꯣ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯂꯧꯖꯔꯕ ꯑꯩꯅ ꯌꯦꯛꯄꯒ ꯑꯪꯀꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯑꯗꯩꯗꯤ ꯑꯗꯨꯕꯨ ꯑꯩꯒ ꯁꯥꯃꯣꯗ ꯑꯩꯅ ꯆꯠꯂꯒ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯤ ꯊꯥꯗꯣꯛꯑꯣꯏꯅ ꯍꯥꯏꯒꯨꯝ ꯇꯧꯔꯦ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯌꯥꯎꯕ ꯉꯝꯖꯔꯣꯏꯗꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯑꯩꯗꯤ ꯌꯥꯝꯗꯤ ꯄꯥꯝꯖꯕꯅꯤ ꯑꯅꯥꯏꯗ ꯑꯩꯒꯥꯁꯤꯅ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯁꯤ ꯅꯠꯇꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯎꯔꯤꯕꯣꯛꯇ ꯂꯩꯔꯤꯅꯤ ꯁ꯭ꯀꯨꯜꯗꯤ ꯈꯥꯒꯦꯝꯄꯨꯔꯤꯗ ꯂꯥꯛꯇꯣꯏꯅꯤ ꯁꯥꯏꯀꯜ ꯑꯃ ꯇꯧꯔꯒ ꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯑꯁ ꯏꯕꯨꯡꯉꯣꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯃꯥꯒꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯄꯁꯤ ꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯇꯥꯏ ꯇꯨꯃꯤꯟꯅ ꯐꯝ ꯂꯩ ꯀꯔꯤꯅꯣ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅೋ ꯑꯩꯒꯥꯁꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯥꯁꯤ ꯐꯖꯅ ꯍꯥꯏꯖꯩ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯇꯪꯗꯤ ꯊꯥꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯁ꯭ꯀꯨꯜꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯤꯗꯤ ꯊꯥꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯊꯥꯕꯤꯔꯛꯑꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯁꯨ ꯁꯣꯏꯗꯅꯕ ꯑꯩꯈꯣই ꯊꯥꯖꯔꯒꯦ ꯃꯥꯕꯨ ꯑꯣꯏꯅ ꯑꯗꯩꯗꯤ ꯃꯗꯨꯗꯒꯤ ꯍꯧꯗꯨꯅ ꯑꯩꯒ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯤ ꯑꯗꯨꯝ ꯑꯩ ꯁꯨꯛꯂꯦꯞ ꯂꯦꯞꯇꯈꯩ ꯍꯥꯏꯕꯗꯤ ꯁꯣꯏꯕ ꯌꯥꯗꯕ ꯃꯈꯩ ꯃꯔꯛꯇ ꯑꯩꯁꯦ ꯆꯌꯣꯜ ꯑꯃ ꯐꯥꯅ ꯆꯠꯄ ꯅꯨꯃꯤꯠ 6ꯅꯤ ꯆꯠꯄ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯑꯅꯤꯗꯪꯗꯤ ꯑꯩ ꯆꯠꯂꯒꯦꯅ ꯑꯅꯤꯁꯤꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯑꯩ ꯃꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯅ ꯂꯧꯖꯗꯨꯅ ꯇꯝꯕ ꯍꯧꯖꯔꯛꯄꯅꯤ ꯃꯗꯨ ꯑꯩꯒ ꯁꯥꯃꯨꯁꯨ ꯌꯥꯝꯅ ꯃꯥꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯕ ꯅꯠꯇꯦ ꯑꯩꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯃꯥꯒꯤ ꯑꯦꯁꯊꯦꯇꯤꯛ ꯀꯩꯅꯣꯁꯤꯗ ꯃꯥꯗꯤ ꯉꯥꯎꯖꯕꯅꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯗꯤ ꯃꯥ ꯊꯣꯏꯗꯣꯛꯅ ꯕ꯭ꯔꯦꯟꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯕ ꯑꯗꯨꯕꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯦꯟꯅ ꯑꯦꯁꯊꯦꯇꯤꯛ ꯐꯤꯂꯤꯡꯗ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯗꯨꯝꯕ ꯈꯔ ꯂꯩꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯑꯩ ꯈꯪꯖꯄꯣꯠꯇꯦ
ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯌꯦꯛꯄ ꯃꯇꯝ ꯑꯆꯧ ꯑꯆꯧꯕ ꯕꯣꯔꯗꯇ ꯇꯤꯡꯉꯒ ꯌꯦꯡꯕ ꯀꯥꯁꯤ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩ ꯉꯛꯇꯅ ꯌꯦꯡꯉꯤ ꯃꯥꯅ ꯁꯨꯝ ꯕ꯭ꯔꯁꯅ ꯈꯔ ꯃꯆꯨ ꯇꯧꯔꯒ ꯌꯦꯛꯄꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗꯣ ꯃꯆꯨꯁꯤ ꯁꯨꯝ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯃꯑꯣꯡ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯂꯣꯠꯃꯛꯀꯨꯝꯅ ꯃꯦꯒꯅꯦꯠꯇ ꯅꯞꯄꯗꯧꯅ ꯑꯩꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯑꯗꯣꯝꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯑꯩꯅ ꯁꯤꯅꯤꯀꯣ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯁꯦ ꯀꯥꯏꯅ ꯑꯩꯁꯨ ꯍꯩꯇꯕ ꯇꯝꯗꯕ ꯌꯥꯗꯦꯅ ꯈꯟꯗꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯂꯩꯀꯥꯏꯗ ꯌꯧꯔꯀꯥꯟꯗꯗꯤ ꯂꯩꯀꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯝꯅ ꯙꯔꯃꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯃꯩꯇꯩꯁꯤꯡꯁꯤ ꯑꯗꯨꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯥꯟꯗꯕ ꯑꯃꯃꯝ ꯂꯣꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯑꯃ ꯂꯩ ꯑꯋꯥꯡꯗꯁꯨ ꯂꯩ ꯃꯅꯤꯡꯗꯁꯨ ꯂꯩ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯂꯩ ꯃꯇꯣꯟꯗꯁꯨ ꯂꯩ ꯅꯝꯕꯨꯜ ꯃꯄꯥꯟꯗꯁꯨ ꯂꯩ ꯃꯥꯟꯗꯣꯞꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯥꯝ ꯊꯦꯛꯀꯗꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯖꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯒꯦꯂꯦꯔꯤꯒꯨꯝꯕꯅꯤ ꯑꯥꯔꯠ ꯒꯦꯂꯦꯔꯤꯒꯨꯝꯕ ꯃꯇꯝꯗꯨꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄꯦꯇꯔꯟ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯥꯟꯗꯣꯞꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯁꯤ ꯇꯤꯡꯉꯒ ꯂꯥꯏ ꯌꯦꯛꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯂꯩꯔꯤꯕ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯨꯔꯇꯤ ꯑꯃ ꯚꯩꯒꯆꯟꯗ꯭ꯔ ꯁꯥꯃꯨ ꯐꯥꯕꯒꯤ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯩꯁ꯭ꯔꯥꯝ ꯕꯦꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯁꯥꯕꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯇꯝꯗ 1904 ꯑꯗꯨꯋꯥꯏꯗ ꯄꯣꯛꯑꯦ ꯍꯥꯏꯒꯨꯝ ꯇꯥꯏ ꯑꯩꯅ ꯎꯅꯖꯍꯧꯏ ꯃꯥ ꯌꯥꯝ ꯊꯦꯡꯅ ꯁꯤꯈꯤꯕꯅꯤ ꯑꯗ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯃꯥꯟꯗꯣꯞꯇꯁꯨ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯄꯔꯦꯡꯁꯤ ꯑꯗꯨꯝ ꯌꯦꯛꯑꯒ ꯃꯊꯛꯇꯤ ꯁꯤꯂꯤꯡ ꯃꯌꯥꯒꯤ ꯀꯩꯅꯣꯁꯤꯗ ꯊꯦꯠꯇꯅ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯣꯔꯛꯑꯒ ꯊꯦꯠꯂꯤꯕ ꯂꯥꯏ ꯑꯆꯧ ꯑꯆꯧꯕꯁꯤ ꯑꯦꯟꯂꯥꯔꯖ ꯇꯧꯔꯒ ꯊꯦꯠꯂꯤꯕꯁꯤ ꯇꯧꯗꯦ ꯍꯧꯖꯤꯛꯇꯤ ꯑꯌꯦꯛꯄ ꯂꯥꯏꯠꯇ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯇꯧꯔꯕ ꯆꯦꯗ ꯇꯧꯕ ꯆꯥꯎꯊꯣꯛꯍꯟꯕ ꯉꯥꯛꯇ ꯐ꯭ꯂꯦꯛꯁꯇ ꯀꯩꯗ ꯇꯧꯗꯅ ꯑꯌꯦꯛꯄꯁꯤ ꯂꯣꯏꯅ ꯁꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏ ꯌꯦꯛꯄꯒꯤ ꯏꯍꯧꯁꯤ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯌꯥꯝ ꯀꯟꯅ ꯏꯍꯧꯁꯤ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀꯤꯔꯇꯤꯗꯒꯤ ꯍꯧꯔꯛꯇꯅ ꯑꯗꯒꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖ ꯐꯥꯎꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯠ ꯑꯩꯈꯣꯏꯒꯤ ꯀꯂꯥ ꯀꯂꯨꯁꯟ ꯀꯥꯏꯅꯇꯧꯗꯅ ꯊꯅꯝꯃꯤ ꯃꯗꯩ ꯂꯩꯗꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯀꯩꯅꯣ ꯂꯩꯔꯝꯃꯤ ꯌꯦꯛꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯦ ꯑꯗꯨꯕꯨ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯀꯔꯤꯝ ꯂꯩꯇꯕꯅꯤꯅ ꯑꯌꯦꯛꯄ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯏꯃꯦꯖꯁꯤ ꯌꯥꯝꯅ ꯁꯟꯗꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥꯡꯗꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥ ꯕꯦꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯑꯗꯒꯤ ꯀꯂꯥꯆꯥꯟ ꯀꯥꯏꯅ ꯑꯗꯩ ꯀꯂꯥꯆꯥꯟꯒꯤ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯚꯗ꯭ꯔ ꯍꯥꯏꯕ ꯑꯃ ꯇꯥꯕꯤꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯍꯣꯏ ꯑꯣꯖꯥ ꯅꯤꯡꯊꯧꯖꯝ ꯑꯣꯖꯥ ꯚꯗ꯭ꯔꯁꯤꯗꯤ ꯂꯥꯏꯄꯣꯛꯅꯦꯅ ꯍꯥꯏꯅꯩ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯟꯕꯗ ꯃꯥꯗꯤ ꯂꯥꯏꯄꯣꯛꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯊꯕꯛꯁꯤ ꯊꯨꯈ꯭ꯔꯕ ꯍꯩꯁꯨ ꯍꯩꯈ꯭ꯔꯕ ꯑꯗꯨꯒ ꯁꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯇꯧꯒꯗꯧꯔꯤꯕ ꯂꯩꯇꯦꯡ ꯀꯔꯤ ꯀꯔꯤ ꯑꯃ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗ ꯃꯥꯅꯕꯨ ꯁꯣꯛꯈ꯭ꯔꯒꯗꯤ ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯇꯝ ꯂꯩꯇꯕ ꯊꯤꯄꯣꯟꯇꯦ ꯀꯥꯏꯗꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯚꯗ꯭ꯔꯃꯛꯅ ꯌꯦꯛꯄꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯧꯗ꯭ꯔ ꯃꯔꯝꯗꯤ ꯃꯥꯗꯤ ꯁꯣꯛ 1919 ꯃꯥ ꯂꯩꯈꯤꯗꯕꯅꯤ 1861ꯗ ꯄꯣꯛꯀꯥꯟꯗ 1927ꯗ ꯂꯩꯈꯤꯗꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯆꯍꯤ 7 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯛꯆꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯛꯕ ꯂꯥꯏꯗꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯖꯩ ꯃꯔꯝꯗꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯃꯩ ꯆꯥꯛꯄꯗ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯥꯝ ꯐꯖꯕ ꯀꯂꯦꯛꯁꯟꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯂꯩꯔꯝꯃꯦ ꯃꯗꯨꯗ ꯗ ꯃꯩꯇꯩꯖꯅ ꯇꯤ.ꯁꯤ. ꯍꯁꯟꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯟꯗꯟꯗ ꯐꯣꯡꯕꯅꯤ ꯃꯗꯩꯗ ꯑꯣꯖꯥ ꯚꯗ꯭ꯔꯅ ꯂꯥꯏ 5 ꯈꯛ ꯌꯦꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯦꯔꯤꯁꯗ ꯃꯥꯅ ꯃꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯚꯗ꯭ꯔꯖꯤ
ꯖ꯭ꯋꯥꯔꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯈꯨꯅꯨ ꯇꯨꯅꯕꯒꯨꯝꯕ ꯃꯁꯤ ꯌꯥꯝ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯃꯍꯥꯔꯥꯖꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯂꯥꯏ ꯍꯦꯛꯇꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯁ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯖꯥ ꯕꯗ꯭ꯔꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯌꯨꯝꯗ ꯀꯔꯤꯀꯔꯤꯝ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯖ꯭ꯋꯥꯔꯁꯤ ꯊꯤꯟꯕꯤꯌꯨ ꯖ꯭ꯋꯥꯔꯗ ꯂꯣꯏ ꯊꯥꯗꯣꯛꯈꯤꯗꯣꯔꯦ ꯇꯣꯂꯣꯞꯁꯦ ꯑꯩ ꯂꯧꯖꯔꯒꯦ ꯃꯉꯣꯟ ꯄꯤꯕꯤꯔꯨꯅꯨ ꯍꯥꯏꯗꯅ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕꯁꯤ ꯍꯦꯟꯅ ꯂꯤꯄꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯄꯥꯖꯔꯒꯁꯨ ꯉꯁꯤ ꯄꯥꯕꯨꯡꯅ ꯁꯦꯌꯔ ꯇꯧꯕꯤꯔꯤꯁꯦ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯌꯨ ꯀꯩꯗꯧꯖꯒꯦ ꯑꯗꯨꯒ ꯑꯗ ꯃꯍꯥꯛꯅ ꯌꯦꯛꯃꯤ ꯂꯥꯏ ꯃꯉꯥꯈꯛ ꯌꯥꯝ ꯐꯖꯕ ꯀꯂꯔꯗ ꯉꯥꯛꯇꯅꯤ ꯃꯥ ꯌꯦꯛꯃꯤꯁꯦ ꯃꯇꯝꯗꯨꯒꯤ ꯀꯂꯔꯗꯤ ꯏꯚꯟ ꯏꯟꯗꯤꯌꯥꯗ ꯐꯪꯅꯗꯕ ꯑꯁꯣꯝꯗ ꯏꯪꯂꯦꯟꯗ ꯋꯤꯟꯁꯔ ꯅ꯭ꯌꯨꯇꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯀꯦꯃꯦꯜꯅ ꯂꯣꯏ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯔꯥꯖꯒꯤ ꯀꯟꯇꯦꯛ ꯂꯩꯕꯅꯤꯅ ꯕ꯭ꯔꯤꯇꯤꯁꯀꯗꯤ ꯑꯁꯣꯝꯗꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯄꯨꯁꯤꯜꯂꯦ ꯑꯣꯖꯥ ꯚꯗ꯭ꯔꯗꯤ ꯌꯦꯛꯏ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯌꯦꯛꯑꯝꯕꯗꯤ ꯑꯣꯏꯜ ꯀꯂꯔ ꯌꯦꯛꯄꯁꯤ ꯃꯥꯅꯗꯤ ꯌꯦꯛꯄꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯃꯥ ꯌꯦꯛꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯔ ꯀꯂꯔꯗꯁꯨ ꯌꯦꯛꯏ ꯑꯣꯖꯥ ꯚꯗ꯭ꯔꯁꯦ ꯃꯥꯅ ꯌꯦꯛꯃꯤꯕ ꯃꯉꯥꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕ ꯑꯃ ꯑꯗꯒꯤ ꯀꯥꯎ ꯐꯥꯕ ꯑꯗꯒꯤ ꯁꯟ ꯐꯥꯕ ꯍꯥꯏꯁꯦ ꯑꯗꯒꯤ ꯀꯩ ꯐꯥꯕ ꯑꯗꯩ ꯊꯣꯏꯕꯤꯅ ꯂꯣꯏ ꯀꯥꯔꯛꯄꯗ ꯀꯣꯡꯌꯥꯝꯕꯗ ꯅꯣꯡꯕꯥꯟꯗ ꯇ꯭ꯔꯤꯛ ꯇꯧꯔꯒ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯄ ꯑꯗꯩ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯃꯥꯁꯇꯔ ꯄꯤꯁ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯚꯗ꯭ꯔꯒꯤ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄ ꯁꯣꯔꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯃꯉꯥꯁꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯥꯎꯔꯤꯕꯁꯤ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄꯁꯤ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ 1904ꯗ ꯔꯤꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ 3 ꯀꯂꯔꯗ ꯀꯩꯅꯣꯗ ꯏꯪꯂꯦꯟꯗ ꯇꯧꯕꯅꯤꯀꯣ ꯏꯪꯂꯦꯟꯗ ꯅꯝꯕꯅꯤ ꯏꯪꯂꯦꯟꯗ ꯐꯣꯡꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯂꯔꯁꯤ ꯃꯜꯇꯤ ꯀꯂꯔꯗ 3 ꯀꯂꯔ ꯀꯩꯅꯣꯁꯤꯗ ꯐꯣꯡꯕꯁꯤ ꯑꯞꯁꯣꯂꯨꯠꯂꯤ ꯑꯩꯈꯣꯏ ꯀꯂꯔ ꯄꯤꯛꯆꯔꯁꯤ ꯑꯣꯏꯕ ꯑꯗ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄꯒꯤ ꯀꯩꯅꯣꯁꯤ ꯏꯅꯧꯅ ꯐꯖꯅ ꯌꯦꯛꯈ꯭ꯔꯕ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄꯁꯤ ꯇꯥꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕꯁꯤ ꯍꯥꯠꯇꯒꯤ ꯇꯧꯔꯛꯄ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯣꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯣꯏꯕꯤ ꯃꯇꯥꯡꯗꯒꯤ ꯇꯧꯔꯛꯄꯁꯤꯗ ꯃꯥꯁꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯄꯗ ꯁꯥꯃꯨ ꯃꯈꯣꯡꯁꯦ ꯄꯨꯜꯂꯒ ꯆꯤꯡꯉꯒ ꯑꯋꯥꯕ ꯇꯥꯍꯟꯖꯟ ꯇꯧꯕ ꯃꯗꯨꯗ ꯚꯗ꯭ꯔꯒꯤ ꯃꯥꯏ ꯄꯨꯡꯗ ꯃꯤꯑꯣꯏꯕꯕꯨ ꯁꯨꯃꯥꯏꯅ ꯆꯤꯡꯅꯕ ꯇꯧ ꯃꯥ ꯄꯨꯕ ꯈꯥꯡꯕ ꯉꯝꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯖꯗꯦ ꯃꯥꯅ ꯌꯦꯛꯏꯕ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄꯒꯤ ꯀꯩꯅꯣ ꯈꯨꯌꯦꯛꯁꯤꯗꯤ ꯁꯥꯃꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯈꯣꯡꯁꯤꯗ ꯚꯗ꯭ꯔꯁꯤ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨ ꯃꯈꯣꯡ ꯆꯠꯄꯁꯤꯗ ꯄꯗ꯭ꯔꯥꯛ ꯇꯧꯗꯨꯅ ꯆꯠꯄꯁꯤꯗ ꯑꯋꯥꯕꯒꯤ ꯑꯣꯏꯒꯗꯕ ꯑꯗꯨꯅ ꯅꯣꯡꯉꯥꯟꯐꯣꯡ ꯉꯥꯟꯐꯣꯡ ꯇꯧꯔꯛꯄꯁꯤꯗ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯀꯧꯕꯗꯒꯤ ꯁꯥꯃꯨ ꯈꯣꯡꯌꯦꯠꯄꯁꯤꯗ ꯑꯗ ꯃꯊꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯇꯣꯡꯉꯤ ꯑꯗꯒꯤ ꯑꯊꯥꯞꯄꯗ ꯊꯣꯏꯕꯤꯁꯤ ꯊꯣꯔꯛꯑꯒ ꯊꯥꯡ ꯃꯆꯥ ꯄꯥꯏꯔꯒ ꯊꯣꯔꯛꯄꯁꯨ ꯎꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯁꯤꯗ ꯉꯥꯟꯐꯣꯡ ꯉꯥꯟꯐꯣꯡ ꯇꯧꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯂꯔꯁꯤꯗ ꯌꯦꯡꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯗ꯭ꯔꯤꯃꯤ ꯑꯣꯏꯕ ꯇꯨꯡꯗ ꯀꯛꯆꯤꯡ ꯅꯥꯄꯣꯝꯁꯤ ꯁꯥꯃꯨꯒꯤ ꯃꯀꯣꯛꯇ ꯁꯥꯃꯨꯒꯤ ꯃꯅꯒꯟ ꯍꯝ ꯕꯦꯛꯁꯦ ꯑꯁꯤ ꯃꯥꯟꯕ ꯀꯝꯄꯣꯖꯤꯁꯟꯁꯤ ꯑꯗꯨ ꯎꯕ ꯁꯨꯃꯥꯏꯅ ꯂꯩꯆꯤꯟ ꯉꯥꯡꯐꯣꯡ ꯉꯥꯡꯐꯣꯡ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯝꯕꯁꯨ ꯅꯠꯇꯕ ꯌꯥꯝꯅ ꯉꯥꯟꯕꯁꯨ ꯅꯠꯇꯕ ꯁꯨꯝꯕ ꯌꯥꯝ ꯃꯤꯁꯇꯤ ꯑꯣꯏꯕ ꯄꯣꯠ ꯃꯤꯁꯇꯦꯔꯤꯌꯁ ꯑꯣꯏꯕꯁꯨ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯁꯨ ꯌꯥꯝꯅ ꯈꯥꯁꯀꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯊꯣꯛꯀꯗꯧꯕ ꯃꯥꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯂꯔ ꯔꯤꯄ꯭ꯔꯗꯛꯁꯟꯗ ꯑꯩ ꯂꯣꯏꯅ ꯎꯖꯧꯏ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯗ ꯃꯉꯥꯁꯦ ꯃꯗꯨ ꯏꯄꯤꯁꯣꯠ ꯃꯉꯥꯁꯤ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤ ꯌꯦꯛꯏ ꯑꯗꯣ ꯉꯁꯥꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯚꯒꯠꯆꯟꯗ꯭ꯔꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯕꯩꯁꯅꯕꯤꯖꯝꯗ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯆꯟꯗ꯭ꯔꯒꯤꯇꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯆꯤꯟꯈꯤꯗꯅ ꯑꯩꯈꯣꯏ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤꯐꯥꯎ ꯌꯥꯎꯅ ꯐꯪꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ
intangible human heritage and tawra UNESCO na ka piriba taw 2013 da phangi ban adumaina Vaishnavism ki Manipur yoba wan ba ko gi nata secretary jida ko gi miyoi bagi popudina hingba dagi mayu makai panba sondarpa adagi sarkana ba thawai gi passes rights of passes mayam je oina sumya bon na sankirtan da masi tan naba ko gi mayam da bagi kero jina chandra kizina 32 days 32 days what is the length da budagi ni koina masidi human heritage punabakini Vaishnavism gidanatte Baitai gidanatte Tamgi wadanatte Morsagi wadanatte Miyoi pumuki kanana bakoi thadok nabaya drama por kharani hai baje dagini kogun intangible human heritage gi kogi wana dawri liberative ko law gibs asmana torpajida hai baje mai chok to lo yaw adugu matam da lahouba photo khade to koi phangba matam photo je khara launa hui kala photo da lahouba yawi daga sman to dona yek pajida padragi bisosi adwa dal loyer kanda dawre lai magi lo kama tung di magi sebo kalachan pabung magi kena loid rengai sida koina huzik pabung na hairi ba art sing se huzik pabung na haira kan da igi oina de han ba khangjabani ko da yeng biri ba punna mangna su han boina khangbo rangani aduna madu soidana thigacharaga koina soft copy se kamai tawtana samu khunge ba kaina pabung na huzik explain tawram ni na yam yengning ba ma phawe madu soidana mu yeng khatsage aduga koina hana magi maramda research tawraba kanda koina masigi painting ahum gi picture se masimati phangjai koina internet ta jila darbar hairibase simane hoi habi adagi amana radha krishna gi yekpa amane adagi hiyang tanabane masigi ahum si e pau gi dagi koina masigi picture si phangjabani aina susum akhoi Manipur gi artist ki haiba tare ko hanba gi horakpa gi sida kamaina kari medium da yekpa jano kaina sigumba yekpa thirakpa kanda masi phangjabane da pabung na ngasi hena historical oiba mafam se share to biba gi am thakachari kilo jila darba jibudi kolungi maharaj hai ke matam dugidi ining to bere pharna liaje royal kenoki magi kareni bayang manadaba madugi atoma samu de lete mo kay tawji thorpa yo adu wadani aduna historical gi SPM o jagre aduga asagi jila darbar adagi hiyang ta na ba karge myam jibudi akogi traditional ba potta dum le jabani aduna madugi dudi akogi thanaba yadra polam o jabani koy maitegi traditional kenojida aduna hari baji dudi tobodi worldji madi yekte ina ajagi badini worldji mara amana koy royal konungdagi di madum chinay aduna mahagna chinay poster color gumana ya koy water astoba koy water base habita aduna madubu makoina photo da color da matumdagi camera English camera number kan yamna faji nakpa keno bana hojiki yamna koi khambat thobigi episode manga amak yemaje amak tanate kareni masagi thangjigi mamanda jagoi sabadu natna tai di khambat thobida page to banga tani benna aina marap sida panjani ba amadi khoigi khoira mandal liba chara panchai haina ani khar leibaje sessions court torido machinna masida badrana lai yam di ame phalang angakpani ko madumana leriba ji all together 22 ma aga charap ne panchai nani da panchai na 32 yekadilba adun punjala kanda lai ji 40 la je ame ba ma phalang de sombi western yi tori basmaina ko
wet plaster da Michelangelo version the Torismana color ga wet plaster yanarga from the look at the color Juman Kanyang with the Chumna Madamduri Sariba Jichara Pachagi building the also lady anima. I am going to Yam Hajaban preserve Toji, no distance Sumba Karium Bakoyim until the fresco Abjaba de wall painting Habatai. Karimba Koyi Basida, similar Natra Karimba building in a Koya Barina, take a deep mound. At the Pabung music sudum lady Masi Oh, Masi Yang Ning at the Masi public the open or Ibracamine. Okay. Okay, very good. At the Akoi Kang Yang Bidiba Puna Magnas, the Koi Manipur art form, see, I'm lady at looking as I Pabung have to preserve the Ubagi effort ama later Gadi mana Kagumba building see the among Atoi Tauragadi Matugi Mang doing it, do none of Pabunam Adugi awareness, high race. Yamna Amubakaroni Marabdi Aina Juja Panaina Our Society Manipur Secretary was Jamin was Rimida. Yamna Hajabani, quote the Pazarba upon the Sarga Kanto City Pizato Biro, Mayam Yemuzu Pangaba, Bayamaya Makanati, Ipaladi, Ayamo Bob Mazda, Padre Yembala, Yam Layabasi to Dona Kanati. I had a Pansan Kodi at the Matan Zagadum Kakati Panjay, Adubu, Madu. Taude dum lay adubo yemade dum jay photo dum dum jay masida sagi khambat thoibi gi epic stories dagi episode khara ju ye bi mathak daman maduda koina masagi badragi samu khoy bajidi a masterpiece hai jagrena aduga loinana mana badragi ye bojiki macha macha nyamarom da sai painting manga ka ye nyaribs aduna taba hojiki phalang di ropaka di asai story yel ka dor put mari manga wang na yel ka mi figure jing mari manga wang ba ji and khambi makha da ye ga nak chi thangale yeng ga dor jeriba dum yam do aduda mana asai bi yamna fine brasna pointed brasna masai mami mana yem do ahamda modu Tradana, October lines, fine line the key, bold lines in there. 4 of lines, then of mass of colors. Line the Maruina, boundaries, Yajariba, figures into it. Madudama Yauri Numbanjina, Kai Abagi, Matang, Kaina Sotana, Level Kandida, Koyam, Manam, and in the water level. Again. So the Mabu Seneriba helper Hatare, Namana Manan labor, Martin. So no Bazilla hit the letter. Mazda Kabu Salang my Baba Tabiram. That's it. Hi. Kabu Salang my Bazi Yam the Pogro Mazu Puksubadi Moki lying by Kaina Sobakanda, Puksura Yingaduribani. As a Kilariba. Chakoliba medical science Chakoliba and the Azariba. Aduda Badra Maraksida Carmine of the Magi me film Miri Kabusala my body duty. Kabusala Bamanam Numani soy but Tawaize, Toymize, Pan of a man of Wanaburi, film Magi pose, Magi expression, Modu Anak creative work of way. Mayam Kamiram, the way Kaleda Pami kind of Arang Pamadu, Natti, creativity with the Atopa Amani, feeling Pundo Poduni, Mapangi, Uriba Pazaba Arangarachi, Wangda. Beyond the elements we can see, beyond vision to kind of spiritualism, Sankador. The stages superficial Pazabama, my form Pazaba, color Pazaba. But do we land of Rakanda? Beyond meaning, I would do. Beyond storytelling and Chakrakanda. A son of Magi, Masako Daba, Magi, tiny part of Honaba, Kabusana, my brother. But the man must look at the gap. Yangbanasi took a man, Sundamba, and a palm of Honaba. I'm not delicate about moment, man, pay.
ꯑꯉꯛꯄ ꯐꯪꯕ ꯀ꯭ꯔꯤꯌꯦꯇꯤꯕ ꯋꯥꯛ ꯍꯧꯖꯤꯛ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯄꯨꯊꯣꯛꯑꯒ ꯀꯥꯏꯗꯅ ꯑꯃꯣꯟꯅ ꯔꯤꯀꯟꯁꯇ꯭ꯔꯛ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯄꯟꯖꯈꯤꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯃꯊꯛꯇ ꯖꯤꯡꯒꯁꯤꯅ ꯀꯨꯞꯁꯜꯂꯒ ꯃꯥꯏꯗꯨ ꯂꯩꯖꯖꯔꯝꯃꯅ ꯑꯗꯨꯝ ꯅꯣꯡ ꯆꯤꯡꯅ ꯍꯪꯒꯟꯗ ꯋꯦꯗꯔꯤꯡ ꯇꯧꯗ꯭ꯔꯀꯥꯟꯗ ꯁꯣꯏꯅ ꯈꯥꯡꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗ ꯌꯥꯔꯒꯗꯤ ꯃꯄꯥꯟꯗꯒꯤ ꯈꯔ ꯔꯤꯑꯦꯟꯐꯣꯔꯁ ꯇꯧꯁꯜꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯔꯦꯜꯁꯤꯡꯁꯤ ꯃ꯭ꯌꯨꯔꯦꯜ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯄꯦꯟꯇꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯣꯝꯒꯤ ꯐ꯭ꯔꯦꯁꯀꯣꯒ ꯇꯧꯕꯁꯤꯁꯨ ꯅꯠꯇꯦ ꯑꯗ ꯃꯗꯨꯗꯤ ꯁꯦꯞ ꯇꯧꯕ ꯐꯩ ꯁꯣꯝꯗ ꯁꯨꯌꯥꯝꯅ ꯌꯦꯡꯕꯁꯤ ꯑꯉꯛꯄ ꯀꯩꯅꯣꯝꯃꯅꯤ ꯃꯥꯒꯤ ꯇꯧꯕꯤꯕꯅ ꯃꯥ ꯌꯦꯛꯏꯕꯅ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯏꯄꯤꯁꯣꯠ ꯉꯥꯛꯇ ꯅꯠꯇꯕ ꯃꯥꯒꯤ ꯀꯣꯔꯠꯔꯣꯝꯗ ꯋꯥꯌꯦꯟꯕꯒꯤ ꯀꯥꯇꯤꯅ ꯑꯔꯥꯟꯕ ꯇꯧꯔꯕꯗꯤ ꯖꯣꯝꯗ ꯂꯥꯛꯅꯩ ꯍꯥꯏꯕꯁꯤꯒꯤ ꯐꯤꯒꯔ ꯌꯥꯝ ꯌꯦꯛꯏ ꯃꯥꯅ ꯖꯣꯝꯗ ꯃꯃꯩ ꯃꯀꯣꯟꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯍꯧꯁꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯔꯤ ꯇꯥꯕꯗꯣ ꯃꯗꯨ ꯈꯛꯇ ꯌꯥꯝ ꯌꯦꯛꯏ ꯃꯥꯅ ꯀꯤꯅꯕ ꯑꯗꯩ ꯆꯥꯕ ꯃꯥꯟꯕ ꯑꯗꯨ ꯃꯈꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯨ ꯍꯌꯦꯡ ꯊꯣꯔꯛꯄ ꯀꯥꯟꯗ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯑꯁ ꯃꯁꯤ ꯑꯩꯗꯤ ꯂꯩ ꯈꯪꯖꯔꯝꯗꯕꯅꯤ ꯄꯥꯕꯨꯡꯅ ꯍꯦꯛꯇ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯑꯩꯈꯣꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯥꯔꯠꯀꯤ ꯐꯣꯝꯁꯤꯗ ꯑꯝꯇ ꯈꯜꯂꯨ ꯄꯥꯕꯨꯡꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯦꯛꯑꯝꯃꯕ ꯂꯥꯏ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯤꯖꯔꯕꯦꯁꯟꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯖꯕ ꯄꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯃꯁꯤ ꯀꯩꯅꯣ ꯏꯟꯇꯔꯦꯁ ꯂꯧꯅ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯌꯦꯛꯑꯝꯕ ꯂꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯔቭ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯡꯈ꯭ꯔꯒꯗꯤ ꯏꯍꯦꯟꯅ ꯇꯣꯛꯑꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯁꯨꯅꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯤꯔꯤꯁꯦ ꯍꯣꯏ ꯑꯃꯔꯣꯝꯗ ꯇ꯭ꯔꯦꯖꯔ ꯇ꯭ꯔꯣꯞ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁ ꯚꯤꯖꯨꯋꯦꯜ ꯑꯥꯔꯠꯀꯤ ꯇ꯭ꯔꯦꯖꯔ ꯇ꯭ꯔꯣꯞ ꯑꯍ nowhere to be found in the North Eastern ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯚꯗ꯭ꯔꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯇꯧꯕ ꯀꯥꯟꯗ ꯔꯦꯐꯔꯦꯟꯁ ꯇꯧꯕꯤꯔꯛꯑꯦꯀꯣ M.K. ꯕꯤꯅꯣꯗꯤꯅꯤꯅꯁꯨ ꯃꯥꯒꯤ ꯏꯕ ꯈꯣꯠꯄꯗ ꯑꯗꯩ ꯄꯥꯕꯨꯡꯅꯁꯨ ꯍꯧꯖꯤꯛ ꯉꯁꯤ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯇꯔꯅꯦꯠꯇ ꯊꯤꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯆꯥꯛꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯐꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯔꯒꯁꯨ ꯑꯇꯩꯒꯤ ꯂꯝꯒꯤ ꯃꯤꯅ ꯑꯣꯏꯕ ꯅ ꯑꯃꯨꯛ ꯏꯔꯛꯄ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯖꯔꯕꯦꯁꯟꯒꯤꯁꯤꯗ ꯈꯟꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯤ ꯑꯦꯛꯁꯄꯔꯠ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯣꯡꯉꯒ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯗꯤꯖꯤꯇꯥꯏꯁ ꯇꯧꯍꯧꯕ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯊꯤꯒꯠꯂꯀꯥꯟꯗ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯊꯝꯕꯤꯔꯝꯕ ट्रेजर्स ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯁꯤ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯩ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯩꯈꯣꯏ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯅꯤ ꯑꯩꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯍꯧꯖꯤꯛ ꯀꯝꯄꯥꯏꯜ ꯇꯧꯗꯅ ꯖꯁ ꯑꯃ ꯂꯩꯖꯔꯤ ꯑꯩ ꯐꯣꯡꯕ ꯉꯝꯗ ꯁꯨꯝ ꯂꯩꯔꯕ ꯑꯁ ꯄꯥꯕꯨꯡ ꯐꯣꯡꯉꯁꯤꯅꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯃꯇꯦꯡ ꯇꯧꯖꯔꯦ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯇꯧꯖꯔꯒꯦ ꯑꯩ ꯀꯜꯂꯤꯉꯩ ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯔꯤꯕ ꯂꯩꯅꯥ ꯃꯥꯂꯦꯝ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯗ ꯂꯩꯅꯈ꯭ꯔꯤꯕ ꯂꯩꯅꯥꯁꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯂꯥꯛꯇꯦ ꯁꯨꯝ ꯇꯥꯔꯤ ꯄꯥꯎꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯋꯦꯕꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯗ ꯚꯦꯛꯁꯤꯅꯦꯁꯟꯒꯗꯣ ꯑꯗꯨꯝ ꯕꯨꯁꯇꯔꯒꯗꯣ ꯇꯧꯕꯤꯔꯣ ꯑꯗꯣ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯅꯍꯥꯟꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯗ ꯑꯩ ꯀꯥꯏꯟ ꯑꯣꯐ ꯑꯩꯒꯤ ꯔꯤꯇ꯭ꯔꯣꯁꯄꯦꯛꯇꯤቭꯅꯦ ꯅꯍꯥꯟꯒꯤꯗꯣ ꯍꯧꯖꯤꯛ ꯂꯥꯏꯐ ꯋꯥꯏꯅ ꯇꯧꯖꯈꯤꯕꯗꯣ ꯑꯩꯅ ꯍꯥꯏꯖꯩ ꯑꯩ ꯍꯧꯖꯤꯛ ꯀꯟꯈꯠꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯟꯊꯨꯁꯤꯌꯥꯖꯝꯁꯤ ꯄꯤꯕꯤꯕꯅ ꯑꯩ ꯌꯥꯝ ꯀꯟꯈꯠꯂꯦ ꯍꯧꯖꯤꯛ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯅꯣꯠ ꯏꯟ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯖꯩꯌꯦ ꯀꯥꯏꯟ ꯑꯣꯐ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯩ ꯅꯣ 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 ꯃꯁꯤ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯩ ꯂꯥꯏꯐꯁꯤ ꯍꯥꯏꯗꯤ ꯆꯍꯤ 80 ꯑꯕꯞꯁꯨ ꯂꯩꯕ ꯍꯥꯏꯁꯤ ꯑꯃꯔꯣꯝꯗ ꯃꯍꯧꯁꯥꯗꯤ ꯆꯍꯤ 60 ꯁꯨꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ 90 ꯅꯛꯁꯜꯂꯛꯑꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯩ ꯅꯣ 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 ꯃꯁꯤ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯗꯤꯁ ꯏꯁ ꯑꯦꯟ ꯑꯣꯐ ꯗ ꯕꯤꯒꯤꯅꯤꯡ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯃꯥꯏ ꯔꯤꯇ꯭ꯔꯣꯁꯄꯦꯛꯇꯤቭ ꯑꯦꯟꯅꯤ ꯅꯥꯎ ꯕꯤꯒꯤꯅꯤꯡ ꯑꯣꯐ ꯗ ꯑꯦꯟ ꯂꯥꯛꯀꯗꯧꯕ ꯋꯥꯠꯂꯤ ꯆꯥꯎꯔꯕ ꯐꯦꯖ ꯑꯃ ꯋꯥꯠꯂꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯦꯄꯤꯂꯤ ꯑꯣꯞꯇꯤꯃꯤꯁꯇꯤꯀꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯖꯩꯑꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯗꯣꯀꯨꯃꯦꯟꯇꯔꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ
ꯑꯩ ꯌꯦꯛꯀꯅꯦꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯅꯧꯕ ꯐꯦꯖ ꯑꯃ ꯍꯧꯗꯒꯤ ꯑꯩ ꯍꯟꯗꯛꯀꯤ ꯒꯦꯂꯦꯔꯤꯁꯤꯗ ꯍꯟꯗꯛ ꯂꯦꯞꯊꯣꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯁꯣꯝꯗ ꯁꯪꯉꯒꯗꯤ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯃꯤꯅꯤꯠ 10ꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯨꯏꯅ I mean ꯑꯩꯗꯤ ꯄꯦꯟꯇꯤꯡ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯨ ꯕꯦꯖ ꯉꯥꯛꯇꯅꯤ yes ꯏꯁꯨꯗ ꯕꯦꯖ ꯇꯧꯔꯒ ꯇꯧꯖꯕ ꯉꯥꯛꯇꯅꯤꯅ ꯃꯁꯤꯒꯤ ꯕꯦꯛ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗꯣꯛꯄ ꯑꯆꯨꯝꯕ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯕ ꯀꯩꯗꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ sometimes I lollaga let them feel no talk to them the painting skills is haidina aina abada noga loisalle abato yam leiri madudi su halakida anoba painting na gai kitam ubigi do bar side union madudi amaroda handak handak limthoropa kanda monikara suna limthoropa kanda yengu double the number of paintings should be there the pabung akhoi gi se aina mo pabung da request au janing se akhoi je technology se dum high oi re ko jinga si pabung ga akhoi ga interview to bati ahan bani sound su yeng bi ba pum na magna su angtang comment to biro akhoi gi presentation se comment to wi sound su yam nungai re dei pabung gi maning da pabung na yek pa painting si su u ba da akhoi da yam nungai ba ma po e adudi ngasi se hujik yeng wari di macha matang hogibada 46 minutes already koi hujik loisan gre wari di hodri ado aina pabung da request tawning si pabung na koi me am gi damakta at least once in a month tha amamam das maina unaraga pabung na art adagi culture adagi pabung na yekpalai adagi koi manipur gi artist sigi maram da koi na sum hena koi gi intense na hena khangna na bagini ko kai ga aina sum akhoi gi finding the voice amadi library of manipur si tawrakpa kanda hanadi akhoi se yamna ignorant oina ikai ba ma po eko sport laite kain khalam me manipur gi ado khone thi da ba oirame ba mani adoi di pabung da khoi na nizari si pabung na once in a month maina akhoi na unaraga minus akhoi gi Saturday show si the once in a month se pabung gi oiraga akhoi me am da takpi badi kari kai pabung adu ai hoi adu dia ai jobalomda nuaijabani aina taringdaba midaina ngangudi kaimda kana bonte no pabung masi akhoi gi se hujik life ta akhoi mi yengbiri aduga akhoi gi life ta yengdraga so akhoi gi digitization sigi kana basina mayam na mai magi matam se world sita hujik se time zone different lay bani na mai magi sangbatu the once digital format ta lay grade tum khangbo oire aduga akhoi na muk aina aigi personal journey da haise batare ko akoina class 10 gi matung da koise manipur irang thoe na mapan da ship tawraga tharakhrabani na akoina manipur gi si thigalak pakanda khangaga personality development da yamna kana ba mo oi bhai batare ko akoi gi identity root aduna masigi machak si akoi gi manipur gi mi dang natana akoi gi kano manipur gi mapan da leiba mayam da su koi manipur gi smain taw dana ta khalu artist amana akoi smaina thamamba art lei kaina hena publicize tawraga di yamna nungai ba ma oi dana hena aduna pabung na taning da ba mi ne na khanbi ganu taning ba yamna akhoi yamna khangning ba khangda dana leirabani akhoi kalai dagi thi doino ina khangda dana kangau na raga lei bes smain taw dana tam na pabung hoina khunjan biraga yam harau na akhoi collaborate ka tawmina ra ise si yamna ngai je ado pabung na bu hoi haibira di akhoi smaina once in a month akhoi tarik si pabung gi appointment book to the thambiro okay ayu kasi sida aha boy bina ayu da kitang ayu haibada ta jotodona isaji dane ko tinjai ayu yamwana as asidi yamna ay amarom da koi kana bani kanam tane yembidra leiraba koi masai khudamaina charapa jaji kanam yembidra bani do adu khangani adu koina reference amada di urakanda लारिक त चुमना इरागा हुजिक लेरिब्रा काइसा खोइना खंगदबा खोइ अवेयरनेस याम वाट पाहाइ तारे को अदुने अवेयरनेस सी हेना हेंकत पदो अदोइ दिंगा सी येंगबिरिबो पुना मंगना सु पाबुंग नंगा सी हाइरबनि नंगा सागी चाइरप
Manipur Imphal Mayon Sida Lady Bamapamse, Kangda Danado Mayam, the Coach Chatlineva, Adu intentionally chatting the power can you get chat by Yabi the photo so then Tagat Piro, the guy Samaksu Matangi Chahid, so then I lecture Raka Pabung Pubini, Hyrabanina, Pabungi Banina, Mukavata Raga, Mutaminasi. Yeah. I totally from the so mine appreciate to be traditional matamdagi na hojboda contemporary lapa kanjida don gi jusida ngan le bani ji phalang ji da mayam ji ye mi ne lo je koina sai kabu sala mai mane to ma thai ama thai pam ma thai cha khidu ma pha na phone ri yen bi usibu koina ahing bani lo je ba koidi is lifelines ala lo je ba ay ba khudi mo se ay khudi mo bani magi stability le bi magi smana loin le bi ngata ne ma thoi pa ma ngata ma chu da khang de ama da khang de ay ye ndak ay la dari ma phone to je ba ji ay ran jan na re yang kui re na to je re ji ay ne so far ay ji pung no from bi column ni so je me anything happening in painting art exhibition ji ay adum report to je ba cover to je ba do ay ani ay chai ba kali ni yam nu ay je ba ngata ne di something Karimba creativity ki kero khar yorgadi aidi hena takba pamjaba peroni koji laiti abje hai denaba hojikti ma pan thole anang daro yam phaba thole adubu toboti koji da marwoi ba koji authority amana yingji dragadi sidi adum yada ba sidi atuba koi ba gallery si mati chana le jitri koji kudama aduna gallery art gallery eta sajan jaba nati light effects kari ono nam chandra ba keno kal light jaw da ba yaroi the floor ji ngalan ba yaponte ceiling ngalan yaponte khudamana koino muru da ba khangu da ba involuntarily ango goi da reflection ra koi light da disturb tawi yeng mi yeng da disturb tawi hajari ba aduna nga kanda aini yekchari ba mi mane yei ba artist na yei ba posi yamna mayek la da tholakada mangunda focus tawi ga da koina khando pollu ba dumana focal point amna mongda pibiragadi mayamna loina ubiba dumana tawjagani na khanjai to gallery sabji ara tabu natte yamna lay koi da ukido adu aina aroi da hajing madi annak nasi di loidor mane na aina ajang ai direct sida ka sagi yari kai bhadragi aina collect to sofa mayam jai loida ba hapchar kani illustration as madu as pabunga akhoi gi damakta de am achoba khudol am oidoini pabunga ta tawbiyo aduga ani akhoi na larik si thu na phungbi na ba haitare ko ani pabungna mayam da su akhoi yengbiri ba pungna magna su adum harau ne ya birakani pabungna ani help pambi bada haibiro pabung masi yam important ne akhoi documentation tawba dai pabungna tawbiri se adu yam pare now ke dumana simultaneously launch to aduga yengbiri ba pumna magna ngasai aina ahan ba welcome the lauthok chakre akhoi pabungi art se masigi hilibel haiba art si pabungi phammi bo jizik si the my original si su ubiri masigi journal diary si akoina pabungi birthday numitta phongjabani aduna Christmas New Year adagi akoi writer mayam adagi akoina diary ibada masigi si aidi ngairaga leirabani ai isamakti US da leibagi masi copy si phangjadri adu Manipur amadi India da leiba na gift oina adagi isagi oina order soidana tawbirau aduga akoina art library of Manipur na smai tawdana journal gi series se phongjarakani aduga main intent ti akoina masigi makhum sida art aduga koi Manipur gi artist Manipur gi people of Manipur se feature torok haibatare ko koina hujik pabung gi sina ahambane aduna koi Manipur gi artist ki dagi pabung gi na hanbo obese koi gi yam laiba phabani tuna soidana order tawbirau masigi wari se tara kanda akoina aina mingde lauthora no haire yam puchen chawba egi yamba mana masidi yam phaba idea ni ne haira ke hetta larik keno journal se 100 journal order tawbire aduga mana magi client sing da mo Christmas amadi new year the gift oina
ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯗꯣꯝꯅꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯋꯦꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯑꯣꯏꯕ ꯑꯥꯔꯠ ꯑꯃꯗꯤ ꯄꯤꯄꯜꯒꯤꯗ ꯈꯪꯕꯗꯣ ꯑꯗꯨꯒꯤ ꯏꯟꯇꯦꯟꯇꯨꯅꯤ ꯇꯧꯖꯔꯤꯁꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤꯁꯤ ꯉꯁꯤꯒꯤꯁꯤ ꯃꯇꯝꯁꯨ ꯑꯩꯅ ꯄꯥꯕꯨꯡ ꯋꯥꯅꯦꯅ ꯄꯥꯈꯠꯂꯤꯅꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯦꯂꯦꯛ ꯇꯧꯖꯕ ꯑꯥꯔꯠꯁꯦ ꯍꯤꯂꯤ ꯕꯦꯜꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯏ ꯃꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯩꯅꯣꯅꯤ ꯑꯩꯅ 1989ꯗ ꯑꯩꯈꯣꯏ ꯑꯥꯔꯠ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯅ ꯃꯤ 35ꯃꯨꯛ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯀꯜꯀꯇꯥꯗꯒꯤ ꯑꯦꯃꯤꯅꯦꯟꯠ ꯑꯥꯔꯇꯤꯁ ꯑꯃ ꯌꯥꯎꯏ ꯄꯔꯤꯇꯣꯁ ꯁꯦꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯦꯗꯝ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯨ ꯌꯥꯎꯕꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯑꯍꯜ ꯑꯣꯏꯔꯦ ꯃꯗ ꯑꯩꯈꯣꯏꯗꯤ ꯃꯥꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯍꯜꯅꯤ ꯐꯥꯎꯔꯕꯅꯤ ꯌꯥꯝ ꯑꯣꯂꯣꯚꯔ ꯐꯥꯎꯔꯕꯅꯤ ꯃꯥꯒ ꯆꯠꯂꯤ ꯑꯩꯅ ꯌꯨꯝꯗ ꯑꯩ ꯃꯇꯝꯗ ꯑꯩꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ꯭ꯔꯥ ꯑꯣꯏ ꯃꯥꯜꯂꯦ ꯑꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯆꯤꯌꯔꯃꯦꯟ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯆꯤꯌꯔꯃꯦꯟ ꯑꯩ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯑꯩꯅ ꯑꯌꯥꯝꯕ ꯃꯦꯅꯦꯖ ꯇꯧꯔꯦ ꯃꯗ ꯑꯩ ꯈꯜꯂꯤ ꯀꯩꯅꯣ ꯑꯩ ꯌꯧꯗꯣꯏꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯁꯤ ꯌꯦꯛꯒ ꯑꯩ ꯌꯨꯝꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯌꯦꯛꯀꯅꯦꯅ ꯅꯠꯇꯕ ꯁꯨꯝ ꯆꯠꯂꯦ ꯑꯩ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯑ ꯂꯣꯏꯔꯦꯅ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞꯁꯦ ꯌꯧꯔꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗꯥ ꯕꯪꯒ꯭ꯂꯣꯗ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯗ ꯑꯩꯅ ꯁꯨꯝ ꯑꯀꯣꯏꯕ ꯁꯨꯝ ꯌꯦꯡꯕꯗꯒꯤ ꯑꯔꯥꯎꯟ ꯁꯔꯥꯎꯟꯗꯤꯡꯁꯦ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯂꯩꯔꯤꯕ ꯏꯟꯍꯦꯕꯤꯇꯦꯟꯁ ꯄꯣꯄꯨꯂꯦꯁꯟ ꯏꯆꯦ ꯏꯆꯟ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯆꯤꯡꯒꯤ ꯀꯩꯅꯣꯗ ꯑꯋꯥꯕ ꯈꯣꯡꯅ ꯆꯠꯄ ꯑꯗꯒꯤ ꯀꯩꯇꯧꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯤ ꯎꯕꯗ ꯑꯩ ꯑꯉꯛꯄꯅ ꯑꯩꯉꯣꯟꯗ ꯁꯣꯛ ꯇꯧꯏ ꯁꯤꯁꯤ ꯃꯈꯣꯏ ꯃꯈꯥꯗꯒꯤ ꯄꯨꯔꯒ ꯃꯊꯛꯇ ꯏꯔꯨ ꯃꯥꯏꯊꯕ ꯑꯃꯝꯕ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯩ ꯃꯗ ꯑꯩꯅ ꯑꯁ ꯑꯃꯨꯛ ꯅꯣꯡꯃꯁꯨ ꯌꯥꯄꯣꯟꯇꯦ ꯈꯤꯇꯪ ꯄꯨꯕꯁꯨ ꯌꯥꯄꯣꯟꯇꯦ ꯄꯥꯏꯞꯇ ꯊꯥꯔꯐꯥꯎꯗ ꯋꯥꯔ ꯀꯥꯟꯁꯤꯗ ꯗꯨꯀꯥꯟꯁꯨ ꯂꯩꯇꯕꯁꯤꯗ ꯑꯉꯛꯄ ꯅꯨꯡꯉꯥꯏꯇꯕꯗ ꯑꯩꯅ ꯈꯜꯂꯤ ꯑꯁ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯅꯍꯥꯁꯨ ꯂꯩꯁꯥꯕꯤꯁꯨ ꯃꯧꯁꯨ ꯑꯍꯟꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯂꯧꯔꯤꯕꯁꯤ ꯌꯨꯝꯁꯤ ꯄꯨꯅꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯀꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯃꯊꯪ ꯃꯈꯥ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯁꯦ ꯑꯩꯅ ꯐꯤꯜ ꯇꯧꯖꯩ ꯌꯦꯡꯕꯗ ꯍꯁ ꯃꯁꯤꯗ ꯑꯩꯅ ꯁꯤꯗꯤ ꯇ꯭ꯔꯦꯖꯔꯤꯗꯨ ꯃꯁꯤꯅꯤꯗꯅ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯐꯤꯂꯤꯡ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯇ꯭ꯔꯒꯗꯤ ꯋꯤ ꯑꯥꯔ ꯅꯣꯠ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡꯁ ꯍꯥꯏꯗꯅ ꯑꯩꯅ ꯐꯤꯜ ꯇꯧꯖꯩ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯆꯨꯝꯅ ꯂꯦꯕꯔ ꯅꯠꯇꯦ ꯃꯣꯏꯁꯤ ꯃꯈꯣꯏꯅ ꯑꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯄꯥꯟꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯌꯦꯡꯖꯔꯤꯕꯁꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯣꯏꯁꯨ ꯍꯪꯒꯟꯗ ꯍꯪꯒꯟꯗ ꯇꯧꯕ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯈꯟꯕꯁꯤꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯑꯩꯉꯣꯟꯗ ꯑꯉꯛꯄꯅ ꯑꯩꯉꯣꯟꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯐꯥꯎꯖꯕ ꯂꯥꯏꯐꯀꯤ ꯑꯩꯅ ꯐꯪꯖꯅꯤꯡꯕꯁꯤ ꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯍꯣꯜ ꯑꯩꯒꯤ ꯐꯤꯂꯤꯡꯁꯤ ꯑꯩꯉꯣꯟꯗ ꯆꯦꯟꯖ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯣꯏꯅ ꯂꯦꯕꯔ ꯃꯣꯏꯅ ꯃꯁꯥꯒꯤ ꯇꯧꯖꯕꯗ ꯑꯉꯛꯄ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯄ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯩ ꯅꯨꯡꯁꯤꯖꯕ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯕ ꯑꯗꯨꯅꯤ ꯑꯩꯅ ꯃꯈꯣꯏꯁꯤ ꯍꯤꯂꯤꯕꯦꯜ ꯍꯥꯏꯅ ꯀꯩ ꯇꯧꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯣꯏꯗ ꯀꯝꯄꯦꯁꯟ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯃꯦꯖꯔ ꯃꯈꯣꯏꯗ ꯑꯩꯅ ꯄꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯣꯟꯊꯣꯛꯅ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯇꯧꯔꯤꯕꯁꯤ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯀꯥꯟꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯁꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏꯗꯨꯗꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯀꯥꯎꯉꯝꯗꯕ ꯄꯣꯠ ꯑꯃ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯝꯕ ꯑꯌꯦꯛꯄ ꯑꯃꯅꯤꯅ ꯑꯩꯒꯤ ꯐꯤꯂꯤꯡꯁꯤ ꯁꯤꯗ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯕꯅꯤ ꯍꯤꯡꯉꯤꯕꯅꯤ ꯂꯧꯖꯕꯅꯤ ꯀꯦꯟꯚꯥꯁ ꯑꯗꯨ ꯈꯤꯇꯪ ꯁꯝꯅ ꯈꯤꯇꯪ ꯄꯟꯖꯕꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯌꯦꯡꯉꯤꯈꯩ ꯑꯗꯨꯝ ꯍꯤꯡꯕꯣꯏ ꯅꯤꯡꯕ ꯏꯚꯔꯤ ꯃꯣꯔꯅꯤꯡ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯑꯗꯨꯝ ꯌꯦꯡ ꯂꯩꯅꯤꯡꯕ ꯑꯃꯨꯛꯁꯨ ꯂꯩꯅꯤꯡꯕ ꯁꯤꯅ ꯏꯇꯔꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯅꯤ ꯈꯤꯇꯪ ꯁꯝꯅ ꯍꯥꯏꯖꯔꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯂꯥꯏꯁꯤ 1989ꯗꯅꯤ ꯌꯦꯛꯈ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯄꯥꯕꯨꯡꯒꯤ ꯂꯩꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯗ ꯌꯦꯡꯕꯗꯒꯤ ꯑꯥꯔꯠ ꯂꯚꯔꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯑꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯒꯁꯨ ꯑꯣꯔꯤꯖꯤꯅꯦꯜ ꯑꯥꯔꯠꯁꯤ ꯌꯦꯡꯕꯒꯤ
ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯕꯨꯡꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯥꯔꯠ ꯒꯦꯂꯔꯤ ꯑꯆꯧꯕ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯆꯧꯕ ꯑꯥꯔꯠ ꯒꯦꯂꯔꯤꯗ ꯆꯠꯆꯔꯨꯕ ꯀꯥꯟꯗ ꯑꯥꯔꯠꯁꯤ ꯊꯝꯃꯀꯥꯟꯗ ꯐꯝꯐꯝꯒ ꯂꯩꯔꯒ ꯂꯥꯞꯅ ꯑꯃꯨꯛ ꯌꯦꯡꯅꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯌꯦꯡꯅꯤ ꯑꯗꯨꯒꯨꯝꯕꯁꯤ ꯇꯧꯕꯗ ꯑꯩꯅ ꯄꯥꯕꯨꯡꯒꯤꯁꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯌꯦꯡꯕꯗ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯄꯥꯕꯨꯡꯅ ꯂꯩꯁꯥꯕꯤꯅꯤꯀꯣ ꯌꯦꯛꯏꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯃꯈꯨꯠꯁꯤ ꯃꯥꯒꯤ harden oina yekpiba yamna lot of thought has gone inside this art and I have seen it so many times and every time a new meaning comes out haibatare ko adagi lesabi ani ni ye isi aduga koigi white tiger se masiga lay ama ye ise masigi significance ge pabung kitang hai masiji imagination de level ko haibadi koigi koigi lady bus surrounding kero ji loina ba punna lemine ba mo koi kajo yin thina de aduna ma koi is just way of life aduna mateng pana bi phap tane amoromda aduna masi amna nungsiba kero na duga yembiu le sabiji ma lei paijeri ji yembiu makut de paijeri ji adu makuti mana thabak yam kana sujabadina torji yembiu mai kadar mai thongji ga torji ma lei ga punjari ji de kero ka chu hapjari le sabi ma cham jawre maning da musu masi yemu ka da just like koigi yam kirba lipstick ta tele jaba pipcha ji torji kheneri ji yembiu oi da du da leite magi pungningi kinoni moi torji pungningi decoration yatani magi human isona simakpadagi thadokna ba yatra ba mioi bagi adumba feeling du mongoda layebje whether she belongs to the hilly terrain or plains areas masi leduna chu magi mioi ba amaji cha manale yirde bagi koi sa nga khangde leiriba surrounding le pudaboksi organically koi pulap lemina tawani habeji ba pabjeina holistic view de yaga smain thamjabane kayira mo tawge aide mo ju tanto poji wazu leite serious ajaba yam serene way of life peaceful life thamge masira chungba sing poda noi hatok noi chiwa purate sona cham ko mai phajagraba creation ji majestic creation ji sogri bioi bane jiba asi punna lai bai noi hatok noi bane te habira adana ina punin de khanjaba yamna aidi akoina tiger si yengba kanda sunga sai pabung na haise yamna hingminna ba haitare ko mayamna di tiger kaira ni kiraga tawdo masigi hill gi lifestyle sida isda maso no magi leizaba adagi mioi ba leizaba adugi keno feeling du ne ba khoida painting si yengba kanda tang yeng bi magi even structure se magi tail ga se yamna akoina yumda yam nungsina hodong haitare ko hodong adum leiminna badumaina wildlife ka su leiminai haibadugi putpadune another aspect yamna nuai ngasi wari dang saba phangjabasi ai laibak phawani amoromda sumaina ai wari sana sabaji ai phangjadal lai jarabani ngasi di ingbaga kerke loi phagre ado pabung amtang akoigi request khanbiyu regularly akoina art akoina khangdaba nacha sing na khangdaba sing se takpiyu aduga akoina para kanda khangbasiga pabung na haibi basiga yamna akoi experience different oy aduga pabung gi art sing sisu kamaini ye khibano adagi sai pabung na pan khibada akoigi manipur da matamam da hujikti yam phagale ko matamam da conflict na thallaba matam du da pabung na phongtok pase mai art sida phongtok pane bado pabung na di haibiri ko aseng ba hairaga di viral chakane na do akoina chamyam na di aseng ba se khangninge ming pandraga su akoina aseng basi masi mathang gi episode ta takpirakani haina khanjay ado pung amadi hele ado pabung waramagani adu yam thuna ai comment pabung gi damakta phasana ibirak pase ai thuna pathok charake pabung Briny Moirangthem YouTube channel dagi yengbiri aduga pabung gi damakta love and like thabira u aduga pabung gi hujiki diary journal du soidana mayam yang khatpiraga order tawbira u akoi hummingbird na thinbirakani aduga local bookstore Yukio adagi
horizon adagi readers adugumbasu thamnaba maina honari aduna pumna makna khoi myamna art and culture people of Manipur gi damakta hena honor tauba khoi khangminaba masigi effort asi khoi tawminasi Pabungbu khurumjari haina braini moirang themna ibirai Thoidingjam Lokeshwari na yamna apenba phaujai haina ibirai thoi nasu khurumjari thabirai khwairakpam Buddha Singh na very clear and nice episode Pabungbu khurumjari Pabungbu sembiba mapuna pukning hakchang pangal amadi thauna laina Loina bibo oisanu aina pabung gi good wishes pibirai pabung thabak yam leiri akhoi myam da takpi gadaba pabung je hujik se painting tawbiri bra painting painting jai tawgido sembe chari ji just same kam I di hujik se regularly painting di tawdreba odagi sembe le ya jari ba adum taw okay why sagi lari phombudo Madu kumage madu phungdo kada di completely free. Okay. Ai tawjarani. Handa chathokpira bakanda mega thokpira bakanda anoba painting yam ubigidi utkidriba. Okay. Aila ka torga reproduce tawjara baloba. Aji payment tawri. Hai machine the pabong je oil painting ni ko tawbiri se. Oil painting ink adagi acrylic Okay. So direct yam lady adugidi yenga kanda kena badu ubigadi adugidi Okay pabung atudi yam nungai pabung gi anau ba huziki conflict matam da yek pa mat lai aduga huji yeglak pasig amuk different oirakani kai gino ka pabung na amuk khoi society gi adagi akoi human emotions se adugi puthorakpa oiba art oibanina I am really looking forward for the new art hai tare sure Chanu potsangbam na ngasigi ojagi warisi yamna interesting oi haina ibirai adagi Nirmala Rajkumari su yengbiri yamna nungaije aikoina khangjadriba mayam khanghanbibagi damak khurumjari ojabu haina ibirai Raj Ningthauja Sagolban Maino Lairaktagi yengbiri Vishambor Brahmachari in a very beautiful and interesting haina ibirai Bombay dagi yengbiri Chunibala Thoidingjam very interesting haina ibirai dagi Chanu Pochangbam na ngasai pabung na panbiki ba pabungi ahan ba oja agya samose moi gi yumthang nari haina ibirai yamna nungai jai pabung gi taja ba phangja ba uribok machin dagi ni yengbirai basi Sumain tawdana akhoi YouTube amadi Facebook channel da yengbiri tera sapam leiraktagi yengjari Khuraizam Mohan dagi Loktak Khongbang dagi niko ngasagi Buddha na yengbirai se akhoi gi se yam faja ba mafam dagi su yengbirai oja udaba kuire da haina haibirai ado oja akhoi mayam na nuksina oja ko pi base koi pabung na yabire akhoi tha khadingi amukti akhoi phamin na raga akhoi mayam art and culture Manipur gi faja raba art mayam sigi maram da khana naina ba pabung gi art ki maram da khana naina ba phangagani adagi akhoi imai yengbiri Sarojnalini Khongdram onthokna su nungsiba warini oja isu nungai na tajari haina ibirai Shikanta hidang mayumna pumna makpu khurumjari Sagolban moirang leirat machin none parking dagi yengbiri smain tawdana ngasi se khoina pabungi setup tawbasida kari pabungna share tawrakani si ayangna khangjadabani adu yamna nungaiba anauba du pabunga unaba khudingmak se aingonda anauba henna learn tawjai yamna nungaiba experience ama oi pabunga unaba khudingmakta aduna pabung mathangi session si ai ngai dana leizerage Tamfa Devi yengbiri Thoidingjam Lokeshwari yengbiri matung da sulep tana santok pirakani haina asa thamjai to mayamna sahibire aduna akhoi mathangi amain tawdana akhoi blog tha khudingi una minarasi
do ngasigi di akoi program asi loisinna ba sinjarage do pabungna akoi mayam da advice haigadra tang akoi chahi loirak pasida mathangi da akoi unabadi chahi ana boy doine do pabung da gi akoi mayam da kitang advice haigadra adugumba wahai kitang haibi aina hajaba de jiki koi mayam di happy new year na haibi sidi haire aina new year di new works of art haidina jani maram di hojiki ba koi malem joina yengda manipur amasu malem boina yengda koi nungai ba mafam ai do oidre koi gram da legi ba parni ai ba gi mioi bana mioi bu otba mioi bu contaminate to ba ma koi je leiba warabani sona su fajana semjale ba mioi ba koi je koi isa na mangan na bo hona jabji masi yarga di koi mase pulap punna tang sep to minaji malem ji koi budi hinge matam khala isa su hore ba mayam punna busu kannaba malem ni mayam ta punna tang seminaji hai ba faji tamjaraga yana positive oi ba wakal miona suggestive oi ba constructive oi ba wakalon ji mayam punna ba apang ba angang digi hordra larik tabi ba punna ba alla ba punna ta khalik no magi kanaba mongoda nungai ga do ba ai pito ko da nungai ba phawa do miona su phawja je nungai ba wapamji thamjeni da koi leitra ba gi wol level da ai da to bangam jaba khara nipun khudimala to mina si ya ba wapamji ai yamna humble loina mayam punna ta ina khuramjena haijari Masigi pabungi word akoi gi nature semkat minasi akoi gi male masi semkat minasi aduga akoi na unabakanda yam constructive oiba positive oiba se masi sina so aina pabung si unabakanda minute tara aina pabung na di minute tara khatane ina khali tana akoi last unabase ai gi damakta di minute tara duna yamna impactful oiraga adumaina oibadune pabungna akoi da su pb adugi experience to da pabungna pb banina akoi na su pabungna sumaina nungai ba nungsi ba utpa sumaina kamaina utsige haibasi hena khalhanba oibadune pabungna haibirisi masi haraga akoi gi saturday show si 2022 gi damakta di aroibo oigani mathangi chahida soidana akoi mayam library of manipur manipuri literature people of manipur hena khangba thizenba asi 2023 da mathang hena amuk tawminasi haraga ngasi gidi program asi loisinjarage khurumjari pabung busu khurumjari